Professor BIMOL Fans Club na SHINDUNA Role of Youth in New Manipur Haiba Hiram da Dr. ANGOMCHA BIMOL AKOIJAM ga NAHA SHING GAGI OIBA Interaction Program ama ngasi Pangthokkhre lamdam asigi tuan ba mafam kayadagi lakpa masing yamlaba NAHA kayana saruk yaduna pangthokhiba thoram aduga mari leindana loya ngamba sapam na youth singi mahut sinduna hai hauzik Manipur asi yamna aruba fibam amada leire masi kalaudrabadi lamdam asigi yalawmi pumnamak awafamda tagadaba maramna lakliba taranipan suba Lok Sabha election asida NAHA singna politics ta yausanduna achauba thodang lawbagi tangai fadaba lay politics ta khong thangjendriba NAHA singbo political consciousness lehelaga mikhal asida sungsoi soidana saruk yaraga afaba matik chaba mirep thagatuda Manipur kandaba yade haiba wakhalonda program ase pangthokpane muscle power amasung money power dagi nathairaga isagi voting right adu kanglon chumna sizinase lakliba mikhal ase free and fair oina pangthokpada NAHA singna achoba thodang lawminasi hainasu mahakna makha takhi akoina pamise political da hana yorok meeting se haidi yamna ka hana yoksilak taba youth sing sina aduna moi sing se hana pulap pusala kanda moi sing se punna pusala kanda akoina political conscious oraga magi decision do masana haitare masana ai sigi aina pamjaba je sini aina pamisna sini aigi objective na sini aigi vision na sini haiwedo adumaina uhanna ba haitare akoi maina shinjaba program masha mani sida akoigi political affiliation karimta leijade akoina sawachari se aphaba mi thasi mani power na international power na or any power sijina bada akoi yaragum si aigi decision ni aigi right ni aina vote pc and maina adugi team that pangthokkhre